Home Minister Amit Shah Numit Humni gi Khongchat ngarang Assam da thungkhre. Paugi likhun amagi matung ina Home Minister Amit Shah na Tonganba Thouram kaya da Saruk Yagani hairi. Home Minister na ngasi ayuk Golakat District ki Dargaon da State of Art Lachit Barfukan Police Academy Sangagani amasung Police Academy asigi housing project singina urep uyung tangani hairi. Thouram maduda Chief Minister Himanta Biswa Sarma amasung Kendra gi Port Shipping amasung Waterways Minister Sarvananda Sonowal su Saruk Yagani hairi. Madugi matungda Home Minister Amit Shah Mizoram da satkani. Mahak na ngasi nungtil aizol da pangthokadaba Assam Rifle gi Thouram mamada Saruk Yagani hairi. Thouram yawba loiraba matungda Guwahati da amuk halakani haina paugi likhun amana hairi. Home Minister Amit Shah na hayeng Gogras Har District ta pangthokadaba All Bodo Student Union ABSU gi Yangkaitaret suba sahi gi mifamda Saruk Yagani. Madugi matungda mahakna Awang Nongpok State singda anoba criminal law ahum sanabagi matangda mifam ama Guwahati da pangthoktuna amuk hana yengsingani. Mifam maduda Awang Nongpok State singi Chief Minister singsu Saruk Yagani hairi. Home Minister Amit Shah hayeng numidang wairam New Delhi gidama Guwahati thadokani hairi.